Masih nungsase fazana sare. Duna phi khara sudokke. Hamchi sare nungsase. Ngasigi nungsase fazana saba. Yam hinabudi yam saba. Budi nate du su dum sare ba ko nangai de haro. Phi khara sudoe. Nangai di amu nong chu taw le bagi ngasidi yam saye. Amu mamjan ba amu saba mai taw leire ngasigi di. Nungsa yam samanbagi ice cream lauraga phisu suna ice cream je sare bako ing lauraga khara isa je khara ing dare ba yam thi saye hoji prok jakpado chakna ba do man taw ba hai tare ko ngasi jam aduna ice cream ama chana phisu sudo e Yadraba. Gari bera tau sali ini amne lambi sida. Ai je Mario gi sunscreen lawba lakpane bako. Asawba le amde macha do lawre ani khak lawsale. Yaraba. Charo. View kupasa. Asiri thakani hai smooth te yam pam jaye. Athin pam jaye box hoina lawo. Nungsala am tina. Nungstiam lak pasing oi bagi ko. Sini khara thak. Mana la lambi da yola ba hai mai ka thorak. Thare marup lakpadagi marup sa phawbidaba phawdaba phawpagi Achapot ron chajaraba nungdangi sina stack to matungi ne ba aduga chicken lollipop te lerakpane pachama gi lerakpane ba siamu chagi yana chaning madu yamna hange nungdang tara su pangcha chaninge aduna chare haikha se achauba haikha dane bako sise akhwa yam yamambane aina chathokre ba yamna ko akhoi bogrita na pibirakpane bazadagi baza chalubada thengnabai haikha se chakho ana pirakpane bako ano yam pirakpane aina chathoya yam haure thank you haji som tang cha ga tawba amtang samthoga Ini kuci musin musali sebuah nungdang wai bagi light membai wai dani. Smile lagi deh. How do malika? Sakit ya?